Sagolmang Community Health Center amadi yumlakta Security Force na tear gas kapsinduna aki akhang thokhan gibagi mayokta wakat mifam famkhre Sanura Chokhat Khongthang Loop Khewa Company Sagolmang na lutingduna Community Health Center Khewa Company Sagolmang Gate mamangda chathakiba wakat mifam aduda Sagolmang Women Provision Committee ki Secretary Sorokhaibam Bishwarani na haikibada isted asida oidiba phibam asida Sangai Festival pangthokpasi yaningde irang leitre haina Sangai Festival asi tawrabanina IDP sing asi mayumda hanjan hanbiro thokliba irang asina maram oiduna ngasi fawbada IDP yauna miyoi kya laikidre Pendraba IDP singna irang leitrabanina mayumda hanjinjarage haina haukiba numitki khongjang adu changsinkibani khongjang adu dei State Force yauna Central Force singna chathakiba thawong amadi ana layenge hospital da fawba tear gas na chingba kapsinbegi thawong adu akanba mawongda yaningde haiba wafam thamki Ngarangi thawdoksi aduki mati akhoi thamoi sona nungaijate karigidamagda Sangai Festival tawbiribano IDP jingchina mayum makai thadokna ngasi bawda tamama siba yagure suicide tawdana siba yagure sigi maraksida mayum makai leijadana leiba maraksida Manipur irang loire haidana Sangai Festival pangthok piriba malam karigino Sangai Festival pangthok piba taragadi mayum makai thadokna sakriba IDP mayamje mayumda hanjal hanbirodana hanjan jarage na khoi khongjang jangjang jabaneba Maduda khoigi State Force yauna ngakpa phangna hospital haibasi ana la yeng changni hospital si tamna tiar gas kap salibagi maram karigino State Force sing mathakta khoi akan bek salagwala ningi loina la school bus sida khamna ri matamdu school suti tharakbagi bele ri bani school gi van school gi gari haibasi tonga na moigi rang machu sangna tonga na lai bani ba kari khangoi doino ba isa sing du pakhattana ising thanadana gano yengba hospital da khoi pusanjai karigi Irena Pajana ko mete me jang aktan macheng aktani adu ada haina da bide hekta du gumba thawong khoi ta sengna ya janing de hariba IDP jingdo yam thuna thuba matamda mayum da hanjal hanbiu haiba appeal ji mai khoi tawjage loina na matung da sugumba mathong hukta ba thawong je State Force ki mai gai dagi amu hana thon biganu haiba appeal ju tawjaningi Force ki mathakta ju akan bek sala lakhwal haninge khoi maitai maja macheng aktani makhoi gi mathakta chap chaba ngarangi hospital da kapsan ba adagi angang phari ba angangi school bhel lak pada bus khamna lari bada tiar gas kapsan ba State Force ji gi mathakta akan bek sala lakhwat piu haiba appeal ji ga khoi tawjage ngarangi thawang yaning de State Force ki mathakta kan bek sa lakhwat piu wrong le